Loilam lenga kilamdam amada Chatnagadauba lichat sajat amadi chatnarol adu hauzik fauba lamdam asida chatnaduna leiba maram asina India gi Prime Minister na lamdam asida thokliba irang ase tuminna yengduna leithoklibani haina Lok Sabha gi MP Angomcha Bimol Akoizam na phongdokre ngasi mayang Imphal Bengun Youth Congress Committee amadi mayang Imphal Block Congress Committee na sinduna Lok Sabha gi MP Angomcha Bimol Akoizambu Okpagal Winana Interaction Program da Wafamasi Angomcha Bimol Akoizam na phongdokhibani Angomcha Bimol Akoizam na makataraduna Article 163 da Law and Order asi State adugi Chief Minister na paigadawani haibasi Constitution da haibadanatana Supreme Court na shu hairi Aikoigi hakki damak miyamna Kallaga Ladiba, Luchingbani, Hairaga, Center na Highway Illaga Ladiba, Sina, Takpadi, Loilam Lengak, Amagum na Lady Highway, Hausiglam Damasida Tokliba, Irang Asigi Maru Oiba, core issue Singdi, Cookie Singbu, Season Aduna, Manipur Tugaina Bahona Rakliba, Manipur Lengak na Law and Order Ngakpa, Ngamlak Tabadagi, Manipur government asi fell Oirakpa, Amadi, Center Gi, Yaka Yenglaga Tabak Toba Maramna, Wa Amata Ngang Bangamdaba Asini, Togli Beirang asi political dialogue Tauraga, Loisalagani Hairaga. Karigi ngasi fauba BJP gi MLA Taret Yauna Lady Bakuki MLA Taranadi ngasi fauba irang asi loisanabagi wa amata haudoktana separate administration tanduna leiraga karamna political dialogue tauraga irang asigi waroshin purakadawribano haike Ahong amala ke haradi miyang gi shakti se karam makan da karam sinagi dugi khudam amane ba khoina da tawda madu da gi ne Shock chat kid and a churon Nankalaisi. No one they knew without Hindi Philip, the quick accident that took hostile, the well make a hawaido. I don't know when it's a look survive election or the now whenever. La, I have a Kamakani Miamnado. I call him Miam soon, the mine home at a wherever. Not a good congressional party machine who avoid Uleva. Ludi, but the toy Iran say Manipur Kova, they pop Miam and the lady say Manipur, I say Miam, you often lay bizarre thing. Masik is son of a top to buy our Siva. Cookie Kadina to Wogi Post, one not of the Summer to Kaitalam, never Mari Kaida in never. Lamze Matel Matel to Gairaga communalism, the base orga to Gaiet or River Port, Taxi Casina, Hinsas, Zenaganga, one celebrating on the Toreba Maram, Constitution order to Gairaga Pony, a coisa Kanama, peace, and Wogi Kariat to a Yavakoy. Manipuri Miam, a Sheko Sak Charity, who is to Chai, hold on to Loichai. I call the Moika Kennedy Yavote. Mating bang ba sama ko hay ba mi du na phong na ngang mga may nero je ay khoi de Manipur ki DG da ki order lau de CM de unified command sale masabi makha da leiba intelligence department na pau pirak de sumasa na ijar hai pithimi ta thok ta ba memorandum pisal le mana governor na laga law and order inspector ki instruction pikhale uswa na ka sarkar lei leina Ma order with the Tau Yarak Central Security for Constitutional Order Kaide ini. Tauramaduga Mari Lena Sugnu Esige MLA K Ranjit na Fondo Kibada, Ing na Chikna Labangam Daba, Rules of Law Laitabalebak Haibasi, Democracy Chatna Daba, Lakak Amagi Pankagni, Rule of Law Ngakna Chatabadagi, Hauzik Lamdam Asigi, Fibam Asi Yoraklibani. Hauzikti Miamgi Punsi Amadi Lantum Ngakpinaba Laitraba, Law Laitraba, Lengak Amawere, Taukun Matoi Surakle, Irang Asida, Chinga Tamga Tainabada Lairiba Kunja Singh, Hauzik Ahing Tumdana Kari Werakani Haina, Karamna Punsi Leli, Miambu Wahaliba Kuki Jona, Haurakliba Irang Ase, Nong Madi Soidana Loiselagani Haina, Kalambani Adubu Irang Ase, Nong Monongmagi Kankhatlakli Haike. Sudala riba kuki underground military mabuk phatta basing aduna yamna minung sire tara miyoi mari hakchibada praja sing khangbi hobuna tro madugi matamdu da chief minister biren asi hangba chatpada kari haigi aigi praja somaina mathang halak patar badi lan kap yauri basigi manung da issue am oirak payai ai lan kapakani haiba mayam tabi hongdro wangu ning thoga na wasak sali wangu ning thowa belai jeli te ba ko somdadi lei tabala ya maninga lan ka payawune na wasak salaba madugi matungda Manipur gi mafam da tholak ba misimina kamna balanda mamai rola ga lei chatpangam gi de sigumba matam sida DC gi government piraga DC gi kuthang de yanba kampar khare yanba gi matress khare yanba gi ISTV impact dom TV gi mamang da thoga advertise ko ML do ai de natte ba se ga simayam so haija ga
Amaromda Manipur gi irang asigi haurakpadi internal amasung external aggression yauri haiduna Chief Minister N Birendagi Unified Command gi Chairman from Lauthoklaga Security Advisor ama haplaga Unified Command gi Chairman haple haiba MP Angomcha Bimol Akoizamna Khangdabasi Laibak Thibani haina BJP Manipur Pradesh ki wangangloi M Suresh Kumar na phongdokre ngasi ni taipa chutekta leiba thambal sanglenda pangthokpa paugi mifom amada Suresh Kumar na hai Manipur dagi chatkiba MP anina state asida thokliba irang asigi core issue khangde haiduna BJP lengakta tatana ngangliba se district singda chief minister na chatpangamdaba adura hangke MP Bimol na Mikhal Mai Pakhan Biu Lanjenariba sing mayumda hanjil hangani haikiba adu Kaukraba Mali, Amaromda, Kumja English Singaniga Kunmarigi, April Gitang, Tarada, Churachanpur da Chatlaga, ITLF ke Luchingba Singa, Unakiba Adu, MP Alfred Kangam Attorney Haiba Si, Miamna Kangbiu, Lamdamasigi Miamna, Irang Asigi Core Issue, Kanglaba Fauba, MP Anina Core Issue, Kanglamdaba Ase Angakpane, Parliamenta Irang Asigi Core Issue, Ngasi Fauba, Bukatkiba, Ngam Kibra Haina, Suresh Kumana Makatake. Illegal immigrant haibaga foreign nara haibaga tam yang tina khena ga dabusi masibo ko khangsilak tabasi laibak thibani aregi FMR gi drug ki matanga haiba singa so honorable MP anisina karam manumita karam parliamentary proceeding da kari mumita sigi wasin yawa question arise to work rage karam ministry da illegal immigrant ki matanga detail han rage karam ministry da FMR ki matanga ho ko FMR da clarity ama leite haina re FMR se passport paigudra haiba ma laiba sigi posi Manipuri interest hoita FMR ki matanga honorable MP ojabi mon hangji sikari no hangji sikari no honorable MP Alfred hangji sikari no hangmoiba April ki tang 2024 da Chuchanpur chalaga ITLA ki leader jing unaru bisa Congress ki ka ki bo oja Alfred ne honorable MP se adura sigu ma map si leibani na makoina hangbangam damani district line chappa ya se yarkanda kori suni masi yan du kori suni ade taragadi akoi se Chuchanpur chalaga Kankhatlakli chalaga andra koi ji kori suni hai taragadi Chuchanpur chalaga Manipur ki tarti thingom duri bra Kankhatlakli sappa namkanda Manipur da lairiba illegal immigrant problem solve to duri bra inter district phonaba do yarkanda kori suni hai taragadi separate taliba kamu sine tali akoi phau dre de koi ji demand han do bra miyam na yaba se karam mina no yadris kuki kamu na yaba ko turo to duri si natraga majority indigenous people na yaba turo to duri si Manipur da ki chakkiba MP ni se kwai sonba masagi suang sitana mi suang sitba MP ni hai ni suang na thamje